Sangai Progdu Leiba SKTV gi office ki generator gi battery ngasi ayuk pung manga minute yang kaitere lom sat pamatam da Sakhangdaba Meeoi Amana Hurankhre pukrai Meeoi sina battery huralaga pukibagi aseng basaktam office ki mamang da thamliba CCTV camera dagi mayek sena uba phangli miyam da I pau sandong liba office amagi power backup pinaba thamliba generator gi battery huran ba haibasi yamna leibak masa tadaba tawhidaba thabakni Thaudok asiga mari lenena Singjamai police da wakat zero lama suspicion kray maramaduna kanagumba Meeoi amatana makatana asigumba thong asi tawbigano haina SKTV gi maikedi gi khangali